Mathou Literature Society TLS Assam ki lusingba Nehkam Jomhao ki Meehat ki Achumba Phanghallu Haina Mathou NP Assam na laingak ta Taksilladuna Leikidrabagi Aroiba Mathou Mangam Pangthoktana thamlei Mathou NP Assam TIA na thador ki ba cherolamagi matungina Nehkam Jomhao ki Meehat asigi Achumba Wild Phanghallu Haina Taksilladuna Assam amasung Center laingak ta memorandum pishin krai Memorandum asugi matungina thogdok adu NIA na thigathanba thadok phurupu ngak senba kuki militant group singa lainariba sugi agreement handokpa thogdok adu da senaba sing phaba leikidrabagi imungda ex gratia piba masung ma ke ningsing khuba mama thamba haiba wafom sing yauri sero lasina makha taraduna Meehat asugi matangda hingsa yaudaba khongjang sing sangselei Lising mga samapan marifudra ni Toy Dagina, lising mga samapan marifudra humdogi kuki thado buknabada thado phurup asi orpi ne bibigit saiteng phanglibani Assam amasung Central Lengang na Achumba puthok pagaloina na Karbi Anglong amasung Dima Hasauge mapam singda tungdu leitaba pubida uhairi